कुकी MLA तरागी मतंगदा असेंबली द पुखनब इमागी मैराना असेंबली द थोमजिनख्रे पाव असि ngasi nungthil phongkhiba kangla paw pawse dagi lokhotchabane Manipur thugaina bohonariba kuki MLA taragi mathakta action lokhanaba Privilege and Ethics Committee gi report adu assembly da pukhatlu haina davi tawduna imagi mairana assembly tamda sangsinana bohonabada police na thingduna sanghan khidrei khongjang asigi matang da imagi mairagi convener TH Sujata na hai Assembly miphamasi tang kunipan dagi haukhre aikoi su assembly manungda khuyathong da dumak protest tawduna laikhibane aikhoina mamang da tan khiba kuki MLA taragi mathakte action lokhanabe assembly da khanabi yu haiba wafam adu ngasi assembly loiraba fawba pukhatre haujik state asibu thugaina bohonariba kuki MLA tara aduna mathang da kari tawrokadagi haiba khangba ngamdre CM na haire handaki irang ase narco terrorist singdani haina adu oirabade mapandagi thajilaliba central forcing ase sizinaduna makoi sing adu thengnaba yadabra state asibu thugaina bohonariba kuki MLA tara adugi mathakta manipur laingang na karisu tawba ngamdribase kari maram gino haina su phongdokhe